Sadul tribe ki list ki any Kuki tribe Haibasi Louthoknaba madi Manipurda mara chetkadaba miyam gi lengak ama thubada lingnaba thadau inpi Manipur TIM na BJP ki National President Organization amasung BJP ki Northeast in charge Dr. Sambit Patra da Taksinkhre Numiromni ki khongchata Manipurda lakhiba BJP ki luchingba ni BL Santos amasung Dr. Sambit Patra gangasi ayuk Hotel Imphal da TIM ki mihut kharga unaki Unavaduda TIM ki President na tongan point taruk yawba memorandum amasu BJP ki luchingba Singda piduna wafam Singda du thabak to onthoknaba Taksinkhre memorandum aduda yawba maru oiba wafam Singdi state asida thokliba political gi charangnaba solution duna miyam gi oiba lengak ama thubada semna ba honabiu hauze BJP na majority fanglaga leibani maitei gi CSO singa loina na lamdam asida mahausa gi tangdu leitaba fibam hanjilakna nabagi akan mamong du hona riva thadau peace initiative asida mateng pangbaga loina na sakhang mapami lamdam asida tangdu leitaba hanjilakna nabagi damak chen chongliba mioi singmo mapum phana ngakpi senbina na bathorang lokhatpiu lengak na silakpa peace talk singa thadau gi mihut singsu yauhanna na bathorang lokhat kadabani loina kumzali singani ahumda NDA gi lengak matamda Sadul tribe ki category da haplamba any Kuki tribe Haibasi Louthokpiu haiba wafam singasini Manipur thokliba irang asigi warishan puraknaba hotnabada thadau NP Manipur na lauriba thodang asi haujikmaki mahai chaba fangdrabasu masina maidai amasung Kuki ani gi marakta wari sanabagi lambi amadi yatpa horabani haiba wafam su memorandum aduda makhatana pale BJP ki luchingba singa unavaduda thadau NP Manipurna state asigi damak lauriba thodang singbu thagatpa phongdokhi loinana Manipurda miyam gi oiba lengak ama thamba haibasi aikhoi gi khwaidagi maroiba pandamni hainasu VL Santos amasung Dr. Sambit Patrana TIM ki mute sing aduda thamke